Tang kuntraga muthi Mars English ngani kunga manga thadorapani haiba Federal Council mangagi Joint Consultative Meeting ama hokiba Mars ki tang kuntraga mathoi ntokaba numita Ministry of Home Affairs MISA na invitation torakpagi matangda hariba makhoigi Council Forum ne haiba apunba mangagi Joint Consultative Meeting ama pangthokre makhoina thadorakriba sirol sida hariba makhoigi Federal Council yoriba manga dudi Thadau Tribe Council TTC GSQ ne haibama aduga any Kuki Tribe Council AKTC Manipur haibama loinana Lomi Hang Som LS Ethnic Kuki Traditional Youth Forum haibama loinana Kuki Reformation Forum KREF haibama loinana manga subudana World Kuki Zo Intellectual Council WKZIC GSQ haibani makoina palliba points singi marakta telephonic verbal invitation oina Koki NP Manipur Kimda Mar Inpui Hais Amasum Zomi Council ZC da Kokizo Council KZC ki President gi thruta Ministry of Home Affairs na telephonic verbal invitation torakpa do Kokizo people signa digest tawba ngamne loinana officially oina invite taw habi wafam yauna pali loinana political issue di politically solve tawgadabani Koki traditional customary na tabida loinana leader na tragana CSO singna MISA ga hay Ministry of Home Affairs ka official invitation na tana natragana maitai singa unaramba kaniguma meeting toramba thoklabadi public consultation yaudana kokizo praja singi approval yaudana kokliba conflict siga mari leinana natragana ex gratia ga natragana relief amasum rehabilitation natragana funding ga haidiba singa siga mari leinaramba wafam werabasu kokizo praja singna yaba ngamlo hedi makoina haidibana Government of India Ministry of Home Affairs na Indian Constitution ki matungina political solution ama puraktriba phawba haiba wafam yauna pali loinana aroibada makoina palliba point sina Government of India amasum Ministry of Home Affairs ta request toroduna haidi madudi kokizo praja singi sentiment bu respect to amasum kokizo praja singi mathakta divisive policy apply tawbigunu haiba wafam yauna pali Atopa tendak maroiba pau khraga mayamna thamsigi Punjab Police na tantara dagi heroin kilogram traga manga kona na far hedi hariba phar bamyesi Pakistan amasum America based over drug kangbu singa mari leinaba misa amani hari amasum Punjab sarkar na drug ki mayokta sanction kiba campaign ki manungsanna handaki asina khwaidagi yamna drug phaba ngambu oiri Punjab ki DGP Gaurav na hai Amisha da based over Harshpreet Kaur miyemana Pakistan ga taina bangam khai paringi labuk amadigi yam labo drug singsi pusilakna ba hona bada asabu thaudang lauri haibadu khangmamli polam singadu Pakistan based over ma kamari lainaba kangbu singa drone sizinaduna thadana honaram bani hainsu paus makata na phongdorakli do tentak na Myanmar gi arku ki matang na myam da update tawzaramgi hariba Myanmar thuki ba 7.7 yong na hakiba yoaduna maramoira kana sikiba apun miyoi lising ani hen kre hari aduga do sok pa miyoi masing sina miyoi lising men sok re haba paw mun makata na spali Manipur top channel ki mai kai digi maroi ba paw khra myam na thamjani wari sanabda wa mathak thangna Russia na hongna landara kan hana Ukraine singnari hari Ceasefire ki wari sanabada wa mathak thangnabagi damak Russian forces na lakadoriba sayol kharasida nahongna landana ba sem sari haina Ukrainian sarkar amasum military analyst sing na phongdokri nahongna landana ba thorang toriba sina maram oiduna Russian President Vladimir Putin na Ukraine gi lam saruk hena lokshil hongna bigi damak la lep na bigi wari sanabada matam longna bo khonarakani Russia gi maphamda la na solution na bigi damak Atra thon wari sananing wigi apamba leiti haina Ukrainians officials sing haiki Spring matam yauksilakuna lan kansilakku yabigi matam oirakhibagi iroinana Russian forces na kilometer lising amagi front line da mai kai kyara taksinna bo honarakadori haina analyst amasum military commander sing haiki intelligence ki report paladuna Ukraine ge president Volodymyr Zelensky na awang pok sumi Kharkiv amasum Zaporizhia lamdamda Russia na nahongnu landana ba sem sari hen phongdokhi matam mangalaga lam khara yamna khudum chalhauba yana bagi damak Russia na loiba khamnai daba masum atra thokta ba wa khana duna United States bu khongphukpa ngamandana ba honari
Putin nahana mapangal thokpa phibam amadagi wari sananaba pamli haina Zelensky naiki Kievta G7 lebak singi diplomatic official aninasu Ukrainians officials na thajari buwap masi asumbani haina phongdoki paumi singda wangang nabigi hak leitaba maramna official anidu maming mathadi phongdoki di panmaya abri United States na numit kuntrani lal lepna ba hawdokpada Russia na reject tawri numit kuntrani lal lepa matamda sok tharaba Ukrainian forces pothana ba tasinna ba mapangal samgana bigi khudong saba phangani haina Russia na thajari Maraksida Ukraine gi emergency service na phongdokiba matungina Ukraine gi nongpokta leiba Dnipro da Russia gi drone attack ta mi mari sikre amasung kunga mathoin sokre hari amasung Russia gi ballistic missile attack amada mi manga soki haina local military administration gi hena phongdok hen su paw mana makhata na palakli atopa paw mana South Korea da yun impeach tawbagi mayokta mili sing kya na rally sakri Mamang segi December thada martial law laukthokna bigidama impeach tawkiba South Korean President Yoon Suk Yeol mafam hanjil halu haina dabi tawraduna ngasi capital Seoul mili singkyana rally sakre Yoon bu yaning daba kangbuna su counter tawduna rally sakre hari Yoon gi mekai da leiba masumayok ta leiba protester group anima na Yoon gi impeachment trial adu yamna thuna loisinduna rai laukthokna badabi tawki Constitutional Court na case ki ruling tarik laukthokta badagi dabi asi torkibani Gyeongbok Palace manakta mi lising taraga marom na yun matakta laukthokna badabi tawduna protest tawki yun laukthokduna democracy ngak senana ba Constitutional Court ta phirep lawgadabani haibi meyokta rally sakhiba rally edugi leader Kim Jehana phongdokhi Main Opposition Democratic Party DPM sum atop Opposition Party marinasu Central Seoul Tokhaib rally sinki DP floor leader Park San Dena Unisi jail namsin gidabani mak mapam lathok trabdi amuhana martial law salaina bu honarakani hana phongdoki nakalambarom na Central Seoul da milising kungo humdoi romna yun mapam hanjin hangidabani maki impeachment adu satnabi yaroi haina dabi tawduna protest toki Makoina Constitutional Court tamna satnabusu thorang toki adubu irang tholakadra haibigi nungnang leibidigi khongsit adu cancel tawken su pawmun makhatana phongdorakli amaramdana India da nupi sing soingam da nabigi lokholakpa phibam phakali selama su makoigi saugatpegi sangwangle government Ministry of Women's and Child Development ngasi government asin singthaningai oiba mongda lebas gi mafam punamakta nupi sing soingam handana bigi thabak ain gi matu ina lakhali sel thada ba masu makhoi gi thabak singda saugat le hain phongdokre Nibraya Fund yaru nupi sing gi helpline number 181 One Stop Center sing OSC Emergency Response Support System SES 112 SHE box amasum nupi singi help desk nupi sing the legals medical amasum psychological gi mating piri nupi singi phibam phagana ba amasum khoi buhena soinga mandana bigidama law enforcement helpline rehabilitation amasum mental health ki support piri haina ministry naiki Ministry nahai financial year 2024-25 ta Nirbhaya Fund gi makhada lupa koti lising mangaga sanipan ga nifu ga taruka point nipan sisinakre masi saurak na sada khumdra ga taruki sangi nupi singi sakti hengat hana bigidama OSC ERSS Women's Helpline Fast Track Special Court sing FTS Dising amasum Anti-Human Trafficking Unit sing AHTU Women's Health Desk Cyber Forensic Training Lab amasum Safe City Project, Rail amasum Road Transport Compensation Fund, CBCF na sing tuwan ba projects nga masum scheme sing piri. Government na pising da imong manung gi amasum gender yumpam oibi hingsa gi thawdong awa banang laban pising da pungning wakal gi mapangal kan kan aba mating supiri haiken su paus ta makata na phongdorakli. Amarom dana Guwahati University na exam ga mari lena khudong sa da singi da mang online system hawdokri. Examination ga mari laina ba khudong sa da lakpa matamda madugi awaba ko unaba anaw system ma hawdokli masigi system asina mahiroi singna khudong sa da mayuk narakpa matamda Controller of Examination Office ta masa satra basu yaragan haina ngasi thoki pa notification man phongdokri khongthang asi Vice Chancellor Nani Gopal amanta ngarang irai numita ayaba pikhibani
ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯂꯥꯏꯊꯣꯛꯍꯟꯅꯅꯕ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡ ꯂꯤꯁꯤꯡ ꯀꯌꯥꯅ ꯏꯀꯣꯝ ꯀꯣꯝꯅ ꯄꯥꯎ ꯐꯥꯎꯅꯅꯕꯁꯨ ꯊꯧꯔꯥꯡ ꯑꯗꯨꯗ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯅ ꯏꯃꯦꯜ ID ꯑꯃ ꯍꯥꯡꯗꯣꯛꯂꯤ ꯃꯁꯤ अंडर ग्रेजुएट अमसुंग पोस्ट ग्रेजुएट माहिरोइसिंग खुदोंगसादब लैब मतमन सिजनबनी अदुमैनमक चनब याबु वक अदु खक्तमक लखतकनी मरी लेनबा एफिलेट तौरब कॉलेज की प्रिंसिपल नत्रगना यूनिवर्सिटी टीचिंग डिपार्टमेंट की हेड न यावना तौरप वकत अदु खनगनी प्रिंसिपल नत्रगना हेड अयाबा पिरकलब वकत अदुगी कॉपी अदु नोटिफिकेशन अदुगी मतुंगिना ईमेल थरकनाइखि रूटीन एग्जामिनेशन के मरी लेनब खुदोंगसादबसिंग अदुबु यूनिवर्सिटी असिना वर्किंग आवर 72 की मनुंग द येंगसिंगनी माइरोइसिंग की ईमेल अदु मखोई वकत की स्टेटस अदुगा लोइनना अपडेट तौरकनाइखि करिगुमा माहिरोइसिंग लाकपगी मथौ ताबा लैरगना मखोइदा सतना कंगलोन की मतुंगिना खंगलकनी लोइनना लाकप ngamdaba oiragana mahak aduna ayaba piraklaba mihut ama maru oina legal guardians laktuna mahak ki thaba adu tawbu yagani haba wafam su phongdokhi hari amaromnana yemen da huthi ki mayokta united states military ki anauba exercise ta mi ama sikre united states military na yemen da militants group huthi ki target sing na hongnan exercise tawbuda mi yamdrabada ama sikre amasum yamna saun ama ata thokre hari हौखिब तांग कुनगा मंगादगी यूएस मिलिटरी ना येमेन अटैक तौबगी सांग यामना कंसिलकरी ngarang ahing su yamna kan attack tawkhraba matungda ngasisu target kiada makata na landarakibani US ki attack asida kayam thina mang takre haibadu mek singna dikhangthi maraksida Associated Press na phangkiba satellite photo gi matung United States military na rebels singi khulaina yawbang ngamloida yamna thapna leiba Indian Ocean gi Diego Garcia da B2 bomber sing saithokre hari amasum satakhiba air strike aduda Iranians proxy militant group asigi site kya da target tokhi capital Sana da leiba site sing Al-Zob amasum Sada government attack kya tokhi Sadar satakhiba attack aduda mi ama sikhi amasum marina sokhiaina Houthi na salaiba Sabah news agency na report tokhi Shia Muslim militants group asina makhoi gi mi siba amasum mang takpa matamda ayama matamda losili US की अटैक सिंग अदु हुथी की मिलिटरी साइट सिंग दा सथबादुगा यामना थीना मांग ताकप मरम हुथी की फाइटर कया मरुम सिरमगनि हैना थाजरी सबा गवर्नमेंट मी अमा सिखिबा दु हुथीना मिसम ने हैना लखथोखली फोंदोखली अदुबो हुथी की मिलिटेंट सिंग सी अयामना मिलिटरी फिजोल सेती हुथी की मेयोक सतखिबा एयर स्ट्राइक मरी लेना US मिलिटरी की सेंट्रल कमांड सेंडकॉम ना ngasi anganbada black and white video ama thatoki maduda target tawkiba mafam adugi akupa marol phongdokhidi adubo yengshuluba matamna madu capital Sana da leiba Houthi gi military general command headquarter da bombing tawkibigi video ni haiba khangki masigi thawdo si Houthi na losin khiba mani marak sida Houthi na control tawba telecommunication amasum information technology ministry na phongdokhiba matungina Amran amasum Sada government singna US ki attack da broadcasting station communication Tower amasum messaging network thugai khre hainasu paus na makata na phongdorakli makasa tharak poina to paawmana interim government inthuna ba laktuna bigi hanagi PM Hasina gi matak case lokhat khreba agency ki report amasum yamna thamjari Bangladesh ki prime minister gi pham lok thokrabi Sheikh Hasina amasu atai miyoi humdragani thoibu civil war ma hoduna Muhammad Yunus nulusingbu interim government inthuna ba laktuna bagi moral siduna Bangladesh ki police na makoi ki mata case ama file tokre haina official amasu media report singna thangjana mita phongdokre hairi so mi laidiba government inthuna ba laktuna bagi moral da aikoi gi criminal investigation department CID na Dhaka gi chief metropolitan magistrate ki court case ma thangkre haina police officer lamana phongki kona case adugi matang da investigation ama sathanaba sagol sunumita CID da khangkri 2024 ki December 18 online the meeting ama phamduna maduda sarugya kibasingna civil war ama horaga Hasina ba muhana sakti pehanana ba thaurang sing khana kre amasum Zai Bangla brigade koba platform ama CM kre habigi paw phanglaba matungda CID na case tu thangkibani hanigi prime minister Sheikh Hasina amasum host co-host amasum atai saruk yakhiba lusing basing amasum activist singi marakta wari sanakhibagi voice recording singda mapmadu saruk yakhiba singna legitimate government buleba sita santi oina salai ayaba pidaba wasakhi heba
उठी है स्टेट न्यूज एजेंसी BSES नाखी पुलिस नाखी लेवा मपालम पुनमियोय चौंगा हुमद्राग तरेना मफम सरुक याखी अवामी लीग की US चैप्टर की वाइस प्रेसिडेंट अलाम कौखिब मिफम हसीना की डायरेक्टिव सौगटकी पेनल कोर्ट की मखादा थांगटखिब केस अलाम अनीसुब एक्यूज ममिंग पनखी हसीना की सही तराग तरुक सूरब लेंगक ममांग से ऑगस्ट 5 महिरोइसिंग लुसिंग मियाम की इहो अमना इंथुखी मसाई से हुमद्राग तरेट सूरबी हसीना लोना बांग्लादेश थदोख्रब मतुंदगी ngasi फाव इंडिया दा लेरखी माकु लौथोख्रब मतुंदगी मियाम हाटप सेंजा थुमजा यावना तोन मराल सिंह सिदुन माकी मथक केस साम की मथक थंगली माकी पार्टी की लुसिंग सिंह माकी गवर्नमेंट याव मिनिस्टर सिंह की मरक्ता अयाम फारे नत्रगना मपाल लेबाक सिंख्री माकु लौथोख्रब मतुंदा यूनुस न इंटरिम गवर्नमेंट की चीफ एडवाइजर ओइना थबक पाइखी हसीना की अवामी लीग बांग्लादेश की पॉलिटिकल डोमेन लेथ्री माकु लौथोखिबा यूनुस मसामंग नुंगसुप की अचब गवर्नमेंट मतेंगना मतम सांग सथरक लौतुनब महीने हाइना हसीना माकी पार्टी लुसिंग पॉलिटिकल एनालिस्ट मराल सीरी हसीना माकी सीनियर मिलिटरी मिनिस्टर पॉलिटिकल एड बांग्लादेश की डोमेस्टिक इंटरनेशनल क्राइम ट्रिब्यूनल ना स्टूडेंट्स अगेंस्ट डिस्क्रिमिनेशन लुसिंग खोंजंग मनुंग मियोइबगी मयुक्ता क्राइम सिंग सत्थबगी मराल सिखी ट्रिब्यूनल अहानबदा बांग्लादेश की 1971 की लिबरेशन वार मनुंगदा जेनोसाइड सतखिब पाकिस्तान की मिलिटरी दा मतेंग पांखिबसिंगी मथक्ता वोयल सथनब सेमखिबने हाइनसु पाउस दा मखाताना फोंदोरक्ली।